Mitai gi group singi pressure di Assam Public Service Commission sayana bathok liba Manipur gi question drop tawkhrei. Haukiba August tarar Assam Public Service Commission Agriculture Department Officer ADO launaba pangthokiba exam adu gi General Study Paper 1 gi question number 35 the Manipur thoklibi irang asiga mari lendana hangba wang gi pakhum oina piribo option ahum gi manungda iroi loi boina khulai paiba arambai tengol amasu mitai lipun haini yauribu gi mayukta Maitai Heritage Society MHS yauna maikai kyadigi yamna kan yaningdaba phungdokhiba duna maram moiraga Assam Public Service Commission ki makai di question number 95 do cancel tawna bu warep lokre hari Maitai Heritage Society ki makai di Maitai singbu lana lawningai amasu mingsa thiningai oib mongda yauriba question adu satna yaroi haina laktokadabani amasum hiramasi gi matang na sengdokadabani haina akan bu wapum khangan ki baduga madi leindana Assam Public Service Commission ki makai di ngasi Manipur gi sayenari bu question asi cancel tawna bu warep lokhipne hari hiramasi ga madi leindana Assam Public Service Commission ki chairman Devaras Upadhyayana phungdokibada Agriculture Department Officer launabagi damak pangthokiba exam adugi question sing adu independent subject expert singna set tawbane exam numit phawba question sing adu sil tawduna hangdoktuna thamri question setting the commission asiga mari amata lainadi question sing adu tuan university sing ki subject expert sing semane masida political involvement amata yaudi sayana bathualiba question asiga mari lainana Manipur Heritage Society na commission asida email gi kuthangna tharakiba sirol adu yauri bo wafam sing adu acknowledge tawri loinana exam adu ki question number 95 adu drop delete cancel tonaba commission na warep lawre haina su khangali hadi Maraksida Maitai Heritage Society gi maikei di Assam Public Service Commission lorokiba warep adubo taramna ogladuna asigumba competitive ki web exam sing maru oina Manipur thokliba kangluk irang amasum political crisis ka mari laina question sing da hena scrutiny amasum sensitive web mowong da yenglaga semba mathok da hari panma yabade Maitai Heritage Society gi maikei di Assam Public Service Commission gi maikei di bias laina thabak tawri Manipur kangluk irang thogal liba Kuki militant singi role adudi na thaiduna thamle haina yamna kan yaningda ba phungdokhibani Governor na Kuki Zo Council ki mihut singa unakre makhoi gi khudong sadaba sing kokhallagani thajaba pikre Manipur ki Governor Ajay Kumar Bala ngasi Champur khongsat pangthoktuna Kuki Zo Council ki mihut sing unakre loinana makhoi na thengnari bu khudong sadaba sing adu athubuda kokhallagani haibigi thajaba pikre hari Pausna makatana hari benangasi numijungba matung pung tarani thoi makhairum tabada Champur District Headquarter de lebe DC Office ki conference hall the Governor Ajay Kumar Balana Kuki Zo Council ki mihut singa unaduna wari sanakhiba aduda Kuki Zo Council ki maikei digi maru oina Kuki Zo singna khundari ba mafam singda sakwa thorang amadi ata yepa thorang kya pekhatpagalu mari leinana point taraga taruk yawa demand ama thabak to onthoknaba memorandum oina pisinduna laki takshinki Governor Pishin Kiba, memorandum to the Yauri Warol Sindi, Kangpo PMSum Champur District in housing lady electricity capacity at over the upgrade of Kuki Zo District Sing Poundary Balambi Singers Nintina Samson Bamasum, maintain Towa, the Poem Glambi the landslide hooked to Kudong Sadabaka Mayunari Basit Lumna Loduna, Matota Tabak Sing Pekatpa, Champurigi Sandela Masum Kangpo Pika Poundary Bamaru Balambi Singers Mapung Pana Samson Ba, Manipur High Court neutral over Advocate General Ama appoint over District Transport Office, Police Jurisdiction amasum Land Revenue Office ki jurisdictional anomaly singasi amuhana nauna semdok sadok toba Sanel District neutral oiba DC ama posting piba Kuki Zo District sing na Manipur Public Service Exam ki exam center sing hangba Tenopal amasum Sanel District ladiba More College amasum Samko College ki staff singi tha tara henbe ki salary amasum areas sing pitokpa more the healthcare facility mapung phana fogat hanba singi district khuding makta helicopter service mapung phana lhenba mairoi singi pithoktuna leiriba scholarship athubuda pitokpa Sandel district ki Imphal Tural mathakta bridge ama saba haibi wafam sing yauri Kuki Zo Council ki maikei ki pukhalakhiba wafam sing adu governor ki maikei ki yamna pukning sangna taba loinana priority yenglaga hairiba thabak sing adu pekhalakani haina thajaba piramki Meeting adu loiraba matungna governor na tuibong da leiriba Assam Rifles ki director general ki office ta satuna Kuki Zo area ki security amasum stability ki matana khananai na khiari Sin National Army sing Indo-Myanmar border drug lalon baga mari lainai
Myanmar की military junta की मथक लाल हौरीब sin National Army CMA asi Indo Myanmar border drug lalonbe की thawuk sathribi singa sauna mari leine laholobasina drug cartel singa si back tawi haina Directorate of Revenue Intelligence amasum Intelligence Bureau की report amana hairi report asina makhata na hairi bana drug cartel singa sina Myanmar rom dik yam drug की consignment sing puthok pusing tawriba route sing amasum tunnel sing adu safeguard tawna biginamuk sin National Army ki yauna support lawri laiba asi thajilagriba synthetic drug ki sada maudra de Myanmar dagini masi maru oina Myanmar amas Mizoram go lonariba porous border sing asida pusilakani drug smuggler sing asina yamni etic oigan ba drug ama oiriba yaba tablet yauna methamphetamine amasum fentanyl singwa drugs singa se Myanmar gi lupa tara da lai India da lupa lising ama sani phawb gi sang li yoli masi khwai gi hena sendong yam na phangbu drugs ni hairiba drug cartel singa si Myanmar gi sakti lairba lahulu ama oiriba sin National Army na ngak selaga Mizoram gi border district ama oiriba Champhai district amasum Zokarwa Tharbiles phawbu pusilak pani hairi Kuki militant sing na naga miyam akitu zungo pibi gi thabak leptrabadi sapsana pakhum pigani FNCC Kuki militant sing na irang amasum masigi mananang na leiba khul sing de lairiba naga misam sing hingsa yauna kian khangan bagi thong kya sa tharibasi Foothill Naga Coordinating Committee na akan mamon kan nem tawi Kuki militant sing sa thariba sing thong si lep tarabadi sapsana pakumpi gani haina committee sigi mekeri Kuki militant sing akan warning tokfe Foothill Naga Coordinating Committee gi matung ina di hawkibo August tara amasum taraga mangada KNFP gi kangbu sing naga miyam khundari be irang amasum masigi marak na ko khul sing sangsilaglaga kian khangan ba yauna lomi ama bu masage lobuk mathak ta phu chai bi ki thong sa tharami asiguma thong sina naga miyam na akitu zungba amasum tangdulai ta daba ma pokhali hariba Kuki militant sing asi ayuk nungthil gi matam na phong na aphaba makhul gi khulai sing pai dun maning tam na sali khulai pai dun sa dok sin tawba haiba si miyam da akitu zungba pokhana na ba phong na sa taba thong amane masina misam sing de hena khudong thilngai ohen batana tana naga miyam da hak thengna singna ba mani maramaduna hiramasi gi matana mari leina ba authority sing gi makedi gi lokat pham tok thabak sing lokatrabadi Foothill Naga Coordinating Committee gi makedi gi masida tumina laitokloi kari gumba government gi makedi gi Kuki militant sing sathari ba thong sing asi thingna bo hona drabadi naga tari ba jaga sing da Kuki sing gi mathakta total ban natragana shutdown sing gi khungjang sing sang singani Kuki militant sing gi makedi gi naga sing santi oina lairi ba sida kari gumba amat ikai khumna drabadi madugi damak sapsana pakumpi na basem sadun lei ha bisi khangjinga dabane naga miyam sing akitu zungba ga loinana laibada kaidongai desu MFCC na yaro heri khatna saina ba yaudna laimina ba akhang hai sing na YNBU LM Haisti sing dasu salaisa singi laifam kubam punamak Kuki sing na thingjingkhre Imphal mayol dasu mong ba hanba laifam lenbu Hanuman ningba kangbu mana thingjinbire Hanuman latpa kharana yumbu oiriba yek salaisa ikhugi pai pugi khubam da sangba yairo haina thingba ga loinana court ta su matam supagi oina maitai bu thingbi wa haina case ma torokli bisi case sokna pham thokpra thoktabra na tagan ekhoi masil nusi sanana khatna saina ba yaudana lamina bana asingba asumba atabi du phangna ba akhang ai puna magna YNBU haina lining thau mong ba hanba thawgaluki lining loising na inat sachaba lining thau ningjaba madi laiminari ba phurup chapuna maki mafam nongluk sari haina lup asina press thadorak pa chirol man hairi seola sina makhata na hairi bana mong ba hanba umangi mayaida usinbung hairi ba mafam asida asona na sing mapangal kan khana ba madi wakhal lok sing mathona maringjal hapiu haina mamangai degi taibang miwei ba singna ira thoram pangthok tuna lakhibani adobe English singa mag satreka mapan English singa mag satreka nifuguni pan phawba pamhaiba Mark Thakta Santidas Bhagavan Das amasung Narayan Das laklaga ningthauda Ram bikhapire loina English singa mag satreka kunga taruk inga tha laibung thau mapan ge laisang thugai duna nungbi nunglen sing komai sing khomjin duna mong ba hanba umang na kom tawraga mai iratuna phumjingki English singa mag satreka kunga mapan da kaithel gi nungsing sinduna Hanuman saraga laisang yungduna khurumba haudoki Hanuman lali haiduna mong ba hanba umangbu Mahabali umang haina maming othoki matamdura yek salaisa singna mong ba hanba thawnibar ayat apan kya piduna ngasi phawba sathari masidi yum sangbana kaimang lekpa haibaduni haiden su pausta makhatari Congress na tawkiba aranba sing adugi damak matam khradi makhoi wakigani BJP
Congress na taukiba aranba singa duna maram oiraga matam khradi makhoi wakigani miyamna makhoi gi matakta parata mi loidri haukiba sa English singaniga mari dagin English singaniga taraga mari phawgi matamda Congress na sathakiba scam amsum aranba kya duna miyamna tangka ohumda parata mi khraina BJP Manipur Pradesh ki spokesperson and Nimbausna ngasi thambal sanglena pangthokiba pawgi mifam amada phongdokre mana makhata na hakibada Pahalgam terror attack mari lainer leba asina terrorist ngi matada sathakiba operation Sindur gi matangda Congress ki lusingba khrana Pakistan gi spokesperson amagumna wa ngang libasi yamni kain ngaini kariguma Congress na maraibak mazati bunung shirabadi leba ki dam wa ngang adabani democracy satpa leba am oibana mipum khudimak maning tamna ngang bi hak lei hairabasu leba ki interest hokadaba maramdi ngang loidamani BJP की ओइनदी कुकी सिंगना डिमांड तौरिबा सेपरेट एडमिनिस्ट्रेशन पीबगी वाफम असि यारोय हैबगी सबसाबा फिरेब ले मसिदा कांग्रेस की ओइबा सबसाबा फिरेब दु करिनो मियामदा हु कामसिलगा मिखल पांथोकनाबा होनरीबा कया दु करी सुकानरोय आरेमर तारागा तोखनी कांग्रेस की मेकेडिगी ngasi NDA na sarkar pairibasi EVM na maram oiraga pot huran badagi ni haina maral sidi dubo India gi state khada Congress amasum atopa party kya na sarkar pairi haibi state singa du gi mikhal da EVM sijina khidabra haina hangladuna NDA na paikhaliba yepa thorangi thabak singa sida Congress ki masindagi phai haibasi amukta hainingdri haina phongtokhi BJP Manipur Pradesh ki General Secretary Sarana Pungtokibada Mikhal BJP na EVM head taure hurali haina maral si dibisi yumpham yaude Rahul Gandhi na masigi matang na wafam kya phongtoklabasu hauzik phawbada NDA da si diba maral singa du gi sapsaba document amate ECI da puthokpa natragana parliament puthokpa ngamde huranba sing khaktan huranbi ki wakhal khangani Congress party asileba asigi constitutional body sing na yadaba party ni maina court pukhatkhiba complaint sing loinamak reject torpa ngaktane khi lohongna ba thaurang tawribi nupi ama thangna thindur halamle mihat panupa police na phari Posai huran ba sanglakpu oigani haina thajaba ni sa chaba miyoi sing na mathang sahida lohongna ba thaurang tawribi nupi ama halamlaga matung sien khinaba honabada laikai miyamna miyoi ama pharaba matung police ta sinakri miyoi anina nanthok tuna sien kri hari hairiba thawdo si tha sigi taragatre numaijung numiki numidangda Kasa district ki Mangalpur village thokibani laikhidrabi nupi edugi maming Arjina Begum kawi masagi sei kungini thoirum sure hari miyamna pharaga police ta khusina khraba miyoi edugi maming Sabir Saudori sei kun go humdoi kawi laikai edumakta laiminaba miyoi hari pausnai laikhidrabi Arjina Begum haki manaw nupi sing Jasmine amadi Rubina Begum ga puna kamada tuminaduna lairingera Sabir Saudori yauna miyoi ohunga loinana ka adura pochai huran basalaki Matamadu Arjuna Begum na ubadagi laurubada mahak Sabir Saudori na manga amari thawak thangna thilamlaga sien khibane hari thawdo odugi pau thangnabada leiba miyoi singna tabadagi thoknaraki loinana Sabir Saudori bu phaki adomaina ma Arjuna Begum sokona maram oiduna laikhidre hari thawdo odugi pau tabadagi Jaipur police station ki team ama mafam adura laktuna yengsingkhibaga loinana Sabir Saudori phakibaga loinana mihat adura sijinaba tairaba thang police na lokhathi loinana ningthokaba dumike yukta Lakhipur Court District Police Official Prithawiras Raskhawa amadi forensic team mafam adura laktuna crime scene adugi evidence sing khomjingki Pharaba Sabir Saudori wong pong sathabada attack aduda atopa miyoi ani amasu yawi haba khangmamle case asi police na thijanbagi thabak sa thariba na miyoi ani adugi maming amadi laifam haujuk phongdokpa laithri police na sadakhiba thijanbagi thabak phangba report ki matung ina dimihat adu laikhidrabi Arjuna Begum da nungsi haina phongdokpa da yaraktabadigi sadakhiba oigadra haibagi thajabasu lai hairi Biren gi audio tape court na pen na phongdokre Manipur ki Chief Minister Oirambe N Biren gi ne haiba audio tape ki matang na Central Forensic Science Laboratory CFS gil na lokhalak thawrang bu Supreme Court na pen na phongdokre Justice Sanjoy Kumar amasum Justice Satish Chandra Sharma ki bench na ki court na piki bi thangi ona taina ba mongda CFS il na audio tape ki khonjel adu ki asum aran khangdo na boina hotna duna lairi Biren gi machanupi na case asida marks yaujagi haina file torakhiba application ama bench asini yakidi Kuki Organization for Human Rights ki mekeida lab kiba Prasan Busana SIT amada case asi mapung phana thigat hangadabani haina taksinki Manipur gi Nirupama na Miss Universe India Mari Subu runners up takre Rajasthan ki Jaipur da pangtokpa Miss Universe India 2025 ki grand finale Manipur gi Sarangthem Nirupama na Mari Subu runners up ki mingthol la phangkre Graiman group na ke sera box office samnarga sinma thoram aduda Rajasthan gi Manika Vishwakarma na Miss Universe
India की मिंगथोल फंकी Uttar Pradesh की Tanya Sharma first runners up Haryana की Mehak Dingra na second runners up amasum Haryana की Amisi Kausikna third runners up taki Marisuba runners up takrabi Nirupamana Miss Popular Award फंकी Kaksin Khunau Lamhaba Laikai Nirupaman House Punjab की City University da Psychology da graduation tori Magna Miss Universe Manipur 2025 की मिंगथोन फंकी बगलोयना Mega Miss Northeast 2023 amadi Miss Manipur 2022 की मिंगथोल से फंकी है सिंथानिंगाई ओइबा नुपी एंटरप्रेन्योर क्या मणिपुर लेप्तना थोलकली थबक फंगदबगी खुदोंगसारबा चावना मायोगनरिबा लमदम असिदा एंटरप्रेन्योर कया मरुम थोलक्तुना मसागी हिंगनबा लंबी याचबदा नतना अतोप मियोय कयाबुस थबक पीबिगी चांगो खलकली मसिदा नुपा खक्त नतना नुपी एंटरप्रेन्योर कया थोलक्तुना लमदम असिगी सेटमिलोन फोगतहनब असोबु थाउदांग लरली माउसादी हौना लमदम असिगी नुपी ओइबिसिंग असिदी इंडिया की नत्रगना मालेम की अतोप लेबाक सिंगी नुपी सिंगा मानदब मोंगदा इमुंग मनुंग पुबिगी थबक थोरम खक्त नतना लमदम असिगी ओइबे सेटमिलोन लेंगाक लोना सिंगबदा असोबु थाउदांग लौदुना लाखिबने असिगुंबा मिपाल तांगबा पामदब मसाना मसाबु मरोमदम लेप्सबदा नतना सुफम नोमफम खंगद्रबा मियोय सिंगदा थबक पीदुना लमदम असिबु सखत लमजेल मंजिल थानबो होटनरिबी नुपी ओइबिसिंगी मरक्ता रास्टिक क्राफ्ट एंड डेकोर की प्रोप्राइटर एंजल थिंगसुंगसु अमनी लमदम असिगी सिंगी मनुंग हंजनबा मफमद लैरिबा खुंजासिना पुथोकपा वा अमदी लीना साबा पोलम क्याबु इंडिया की तोंगान तोंगान मफमसिंगना योंदुना सिनमीसिंग असिगी सेंदोंग हेना लैनबा मार्केट पीबदनतना लमदम असि हेलूम्स एंड हैंडीक्राफ्ट साइबगी लमदा मसक नाइबा लमदम अमनी हैबा माकना मयेकसिंगना ताकनाबा होनरी एंजल थिंगसुंग सै कुंथ्रागतरे कांगपोक्पी डिस्ट्रिक्ट की मनुंगसना लैबा कैहाव खुलदगी पीटर मकानमी अमदी हाना एम की मसानुपानी हाउसिंग उरखुल डिस्ट्रिक्ट की मनुंगसना लैबा हुंदुंगी दुंग्रई खुलदा लैबा रिंगथामी थिंगसुंगदा युम पलक्तुना लैबनी हानसु पाउसना मखातारी लमदम असिगी सिंगी मनुंग हंजनबा मफमदा लैबा खुंजासिंग येफनबा मदि इरमदम असिगी हैंडीक्राफ्ट की पोथोकसिंगबु मपाल हेना मसक ताकना होटनरिबसिंग असिगी मतंगदा एंजल थिंगसुंगा पाउसी असिगा अखंदना वरी सनाबदा माकना हाय स्टेट असिगी मनुंग हंजनबसिंगी डिस्ट्रिक्ट सिंग असिदा खुसा हाइबा मियोय कया अमा लैरबसु मखोयना पुथोलिबा पुथोकसिंग अदु योनफम लैतबिगी अवाबा मियोनरिबसिंग दु रुबदिगी मखोय मसाना मतेंग पांगबो ओइना रास्टिक क्राफ्ट एंड डेकोर हाइरिबा फार्म अस हौकिबा सै इंग्लिशिंग अनिगा कुंदगी लिंखतुना थबक तौबा होरखिबने हानसु पाउसना मेक्सिंग पाली अदो तेंदना सुम मैम थमजरमगे हौजिकोइनदि मैम पाउस मतासे लुसिनजरगे मस मखाता बनौबा अपडेट मैम पुन ngaiminasena channel sigi mekedi मैम फमद मखाता थमजरी मखाता बनौबा अपडेट मैम पुन ngaiminasi